Lensin Berksi Maya Mangang Pakhana Taram Upchadi Ngasi Miyam Gidamakta Breaking Beki Anauba episode Amamu Putun Lakchari Taminasi episode 26 and 27 Ahan Basinda Police Ama Magi petrol car to Thoduna petrol Chalami Mana Lambi car towing the headquarter Digi Kola Malai Adu Hari Nahang Chaniba Lambi Duda Yumdom Po when a Matomda Labi Hanubi Adu Memda Amta Changamu Hanubi Ado Mahak Pon Pirate Tabakuire Hatuna Masana Pina Yama Chingan Hari Mabom to check the Wiram Harami Matangisinda Police Aduna Hanubi Dugi Memdalai Adobu Imunda Mi Kanamta Labor Uramde Police Aduna Yumgi Kobata Koyang Lami Amadi Hanubi Adubu Koromi Adobu Kanamta Nadi Pakum Pirakte Police Aduna Yumgi Nakanda Ladiba Sang Machadu Changduna Yangri Adobu Hanubi Didi Hatok Tuna Pima Kopsinduna Sang Mapanda Tambiramle Haying Mayam Wawa Induna Lerami Matawasi Uda Police Aduna Backup Koromi Aduga Imung the Ladiba Mio Adubu Kanano Tola O Nakutangatuna Tol O Haduna Laurami Imung dagi tukogi cousin ama tholai mabu ubda police aduna nako thangatlu haiduna lawrai adubu cousin adudi kaishu tawsaramde adum leptuna lerami police aduna harai na english khangdabra masi haiduna amuk police aduna spanish londa mako thangatuna magi manakta changa u haiduna hairami adubu tanja sida police adugi matungdagi tukogi cousin amana singjang paiduna police adugi matungda laklami aduga singjang aduna yanthatuna police adubu hat khare Matangisinda Walter Mana Lainaba Yum Anova Ama Lainaba Yang Balami Tanja Sida Scaleri Ko Laktuna Hari Nanga Sign Torma Chedo I Tangare Machine Ibani Apabu Orani Walter Suhari Hoi Nangabu Parani Haradi Parani Scaler Hari Angang Singini Kamdawa Walter Hari Kainarabasu Makoi Agi Chani Scaler Hari Ain Haribadi Angang Singda Ibani Kainabagi Pause Kamdauna Madi Kanana Haigadoribano Walter Nahari, Walter Junior di Ibani Kainarani Habase Mahak Hana Degi Kanglam Nagani Kali. Ain Yumda Lebatamda Nang Ulibana Nato, Ain Hek Yumda Lerepan Mitagi, Nanga Nom Taharana Lake Jubana Tabudu Uda, Walter Junior Su Angang Nat Trabanina, Akoibani Gimarakta, Kainoma Tokle Habasidi Mahaksu Kanglam Nagani. Skyler Nasauna Hari, I Tom Degi Nuatabudu Ubudaro, Walter Junior Nakanduse, Aina Loina Laliro. Wa marak tatuna Walter na harai Skyler nang na hakiwadani ibani kainari se masina kwadi pare haiduna Skyler na sauna amusu harai pare adu orabadi aroibu oina ai wa amta haike aduga ibani amukhana pop hona rogumsi aina sunonda amukhana yelaro hairaga Skyler na harai Walter nang na divorce tabugi cheduda angangi cross pumba Put lebedagi hauraga mahaki achoba sempam ana layengba amadi school gi cross chaba thakpa amadi chathok singi cross phaba nang na loina pugani hairami Walter Hari Chumi Aina Lona Pugani, Kainarabasu Makoi Agi Chani, Mapa Moina, Agi Topom Topo Itaudi the Aitawani, Skyler Hari, Yaroi, Nangi Draki Pashaduna, Isa Singi the Mukta, Kashum Toba Yaroi, Nangi Draki Pashadu, Season Rurabadi, Aida Natana, Isa Sing Sisu, Nangi Crime Aduda Generagani, Walter Hari, Skyler, Hokiba Tataru Ashida, Akoi Mungi Chankiba Pashasing say, Kadadiki Lakwa Pashana Piki Bugay Habasin Hak Kanglabra Harami, Adu Walter Fontamki. Matangisinda yum yoleba nupa aduga Walter ga wari sanarami nupa aduna harai Walter nang masigi yum masigi model se pamra nang na masigi model se pamlabadi masiga chap manaba yum mayam amma lairi nahang apama matamda yum hongjanba yaragani Walter na harai masigi yum se oina laurage nupa aduna harai Walter yum masidi model gi oina thambani mi lenaba yum natte Walter na harai masigi yum se ai yamna pame aduna masi oina laurage Sangsara sida pasana sinabada yadaba kari pot lebage haiduna nupa adu harami Walter nangamduna model oina leriba yum adu mahak na oina lerami aduga magi miyum oikre matangisinda Los Polosta gas magi staff singna tawriba thabak sing adu yengsinduna khangdaba sing takpirami thawa yauna mathau tarami gas tanja sida tukogi cousin singna Los Polosta changlai mashi ubada gas ti yanma sauninglami Matangisinda Jesse Bezer amadi pit wari sanaduna lerami Jesse na sungba blue machugi mer ado ubada pet na harai si de hesian bakita ka tadre Jesse nangi pot asidi nei re langtrik langi hanaga manadre nang met sungba yan ma hairme haiduna Jesse bu thagat lami makoi ni matawsi ubada Jesse na harai test amta tawraga yengo Bezer na harai nang nungai gadrone nang di rehab tagi tholpa kuidri aduga nangi namangda asiguma thawase tawbu nungaite Jesse na harai adugidi ka chukalunu ai met sungmuda mai onchele amuk hanna met sejenaroi ado poto yamadi henjelenu kara tawbo potni
ꯕꯦꯖꯔꯅ ꯃꯦꯠ ꯑꯗꯨ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯃꯅꯥꯇꯣꯟꯗ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯍꯥꯎ ꯐꯪꯕꯗ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯍꯧꯒꯠꯇꯨꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ ꯖꯦꯁꯤꯒꯤ ꯍꯤꯗꯥꯛꯀꯤ ꯃꯍꯥꯎ ꯑꯗꯨꯗ ꯕꯦꯖꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯩ ꯆꯠꯂꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯕꯥꯔꯒꯤ ꯋꯥꯔꯤ ꯍꯧꯔꯁꯤ ꯕꯦꯖꯔ ꯑꯃꯗꯤ ꯄꯤꯠ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯗ ꯆꯣꯞꯄ ꯇꯦꯔꯤ ꯀꯔꯥꯝꯕꯒꯤ ꯃꯇꯧꯗꯨ ꯍꯟꯗꯛꯇꯤ ꯇꯧꯔꯔꯣꯏ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯩꯁꯤꯡꯅ ꯄꯣꯠꯁꯤꯡꯁꯦ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯣꯜꯂꯁꯤ ꯄꯤꯠꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗ꯭ꯔꯅꯤ ꯀꯣꯟꯕꯣꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯀꯨꯏꯗ꯭ꯔꯤ ꯕꯦꯖꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯍꯤꯡꯕ ꯃꯇꯝꯗ ꯄꯩꯁꯥꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯖꯦꯁꯤꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯈꯤꯇꯪ ꯑꯣꯏꯅ ꯏꯁꯥꯒꯤ ꯇꯦꯔꯤꯇꯔꯤ ꯑꯁꯤꯗ ꯌꯣꯜꯂꯕꯗꯤ ꯃꯤꯒꯤ ꯇꯦꯔꯤꯇꯔꯤ ꯆꯞꯁꯜꯂꯨꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯝꯃꯤ ꯄꯤꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯅꯦ ꯃꯃꯥꯡꯒꯤꯗꯣ ꯑꯩꯈꯣꯏꯁꯨ ꯐꯖꯅꯗꯤ ꯀꯔꯕꯥꯔ ꯇꯧꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯇꯦꯔꯤꯇꯔꯤꯗ ꯍꯦꯟꯖꯜꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯁꯤ ꯃꯦꯠ ꯁꯨꯡꯕ ꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯦꯖꯔ ꯅꯪꯅ ꯀꯥꯔ ꯁꯦꯝꯐꯝꯗ ꯆꯠꯂꯣ ꯑꯗꯨꯒ RBꯒꯤ ꯑꯌꯥꯗꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯃꯨꯔꯣ ꯂꯥꯏꯠ ꯃꯤꯔꯔ ꯑꯃꯗꯤ ꯋꯤꯟꯁꯤꯜ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯝꯃꯨꯀꯣ ꯃꯗꯨ ꯀꯥꯏꯗ꯭ꯔꯕꯗꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯆꯤꯡꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯨꯂꯤꯁꯅ ꯀꯩꯁꯨ ꯆꯦꯛ ꯇꯧꯔꯛꯑꯣꯏ ꯑꯗꯨꯒꯅꯦ RVꯗꯨ ꯍꯥꯡꯕ ꯃꯇꯝꯗ ꯁꯥꯎꯟ ꯊꯣꯛꯏ ꯊꯣꯛꯇꯦ ꯑꯗꯨꯁꯨ ꯆꯦꯛ ꯇꯧ ꯐꯖꯅ ꯁꯦꯝꯃꯨ ꯁꯣ ꯍꯥꯡꯕ ꯃꯇꯝꯗ ꯁꯣ ꯍꯥꯡꯉꯦ ꯍꯥꯏꯕꯒꯤ ꯏꯟꯗꯤꯀꯦꯇꯔ ꯑꯗꯨꯁꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯜꯂꯨ ꯑꯗꯨꯒ ꯄꯤꯠ ꯅꯪꯅꯅꯦ ꯃꯦꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯗꯤ ꯌꯣꯟꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯖꯦꯁꯤ ꯋꯥꯜꯇꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯁꯨ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯕ ꯈꯔꯗꯤ ꯍꯧꯔꯛꯂꯦ ꯃꯊꯪꯒꯤꯁꯤꯟꯗ ꯖꯦꯁꯤ ꯄꯤꯠ ꯑꯃꯗꯤ ꯕꯦꯖꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯍꯦꯡꯅ ꯑꯂꯥꯞꯄ ꯃꯐꯝꯗꯒꯤ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯦꯡꯅ ꯃꯊꯪꯒꯤꯁꯤꯟꯗ ꯋꯥꯜꯇꯔ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤ ꯋꯥꯜꯇꯔꯒꯤ ꯑꯅꯧꯕ ꯊꯕꯛ ꯍꯧꯕ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛꯅ ꯊꯕꯛ ꯃꯐꯝꯗ ꯆꯥꯅꯕ ꯃꯥꯒꯤ ꯂꯟꯆ ꯁꯦꯝꯃꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯐꯖꯕ ꯂꯤꯠꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯥꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕꯤꯔꯝꯃꯤ ꯋꯥꯜꯇꯔꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯃꯄꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯃꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯜꯂꯝꯃꯤ ꯃꯊꯪꯒꯤꯁꯤꯟꯗ ꯂꯣꯁ ꯄꯣꯂꯣꯁꯇ ꯇꯨꯀꯣꯒꯤ ꯀꯖꯤꯟꯁꯤꯡꯅ ꯉꯁꯤꯁꯨ ꯒꯁꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯁ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯤ ꯒꯁꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯄꯥꯝꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯗꯤ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯌꯦꯡꯂꯝꯃꯤ ꯒꯁꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯒꯁꯇ ꯍꯥꯏꯔꯛꯏ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯂꯥꯛꯂꯦ ꯄꯨꯂꯤꯁ ꯀꯧꯔꯁꯤꯔꯥ ꯒꯁꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯀꯧꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯀꯁꯇꯃꯔꯁꯤꯡꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯅꯠꯇꯕꯅꯤꯅ ꯑꯁꯣꯝꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯦ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯑꯣꯐꯤꯁ ꯀꯥꯕꯗꯧꯅ ꯂꯥꯛꯏ ꯃꯦꯠ ꯁꯨꯡꯅꯕ ꯋꯥꯜꯇꯔ ꯃꯊꯪꯒꯤꯁꯤꯟꯗ ꯋꯥꯜꯇꯔ ꯃꯥꯒꯤ ꯂꯦꯞꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯦꯞ ꯃꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯜꯇꯔꯕꯨ ꯀꯧꯔꯛꯏ ꯋꯥꯜꯇꯔꯅ ꯆꯪꯁꯤꯟꯗꯨꯅ ꯍꯜꯂꯣ ꯍꯥꯏꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯒꯦꯜ ꯀꯧꯏ ꯒꯦꯜꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯋꯥꯜꯇꯔ ꯅꯠꯇ꯭ꯔꯥ ꯋꯥꯜꯇꯔꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯜꯇꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯑꯅꯧꯕ ꯂꯦꯞ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯒꯦꯜꯅ ꯍꯥꯏꯔꯛꯏ ꯃꯥꯅꯤ ꯑꯩ ꯅꯍꯥꯛꯀꯤ ꯂꯦꯞ ꯑꯦꯁꯤꯁꯇꯦꯟꯅꯤ ꯃꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯃꯗꯤ ꯑꯩꯒꯤ ꯔꯦꯖꯨꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯋꯥꯜꯇꯔꯗ ꯎꯠꯂꯝꯃꯤ ꯒꯦꯜ ꯋꯥꯜꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯧꯇꯛ ꯆꯥꯔꯤ ꯒꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯣꯂꯣꯔꯥꯗꯣ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯑꯣꯔꯒꯥꯅꯤꯛ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯗꯣꯛꯇꯔꯦꯠ ꯂꯣꯏꯔꯕ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯌꯥꯔꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯋꯥꯜꯇꯔꯅ ꯒꯦꯜꯒꯤ ꯔꯦꯖꯨꯃꯦ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯋꯥꯜꯇꯔꯒꯨꯝꯅ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯅꯤ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤꯗꯤ ꯋꯥꯠꯂꯔꯣꯏꯅꯦ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯃꯔꯝꯗ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯋꯥꯔꯤ ꯁꯥꯕ ꯐꯥꯎ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯋꯥꯜꯇꯔꯅ ꯁꯨꯡꯕ ꯃꯦꯠ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯕ ꯃꯤꯅꯗꯤ ꯋꯥꯜꯇꯔꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯤꯕꯅꯤ ꯒꯦꯜꯅꯁꯨ ꯋꯥꯜꯇꯔꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯖꯠ ꯇꯧꯔꯤ ꯒꯦꯜꯅ ꯋꯥꯜꯇꯔꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯒꯁꯅ ꯋꯥꯜꯇꯔꯕꯨ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯒꯦꯜꯅ ꯋꯥꯜꯇꯔꯕꯨ ꯏꯖꯠ ꯇꯧꯕ ꯅꯠꯇꯦ ꯋꯥꯜꯇꯔꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯁꯤꯗ ꯒꯦꯜꯅ ꯋꯥꯜꯇꯔꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯖꯠ ꯇꯧꯔꯤꯕꯅꯤ ꯒꯦꯜꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯒꯦꯜꯅ ꯃꯍꯥꯛ ꯃꯁꯛ ꯇꯥꯛꯄ ꯑꯣꯏꯅ ꯃꯥꯅ ꯂꯦꯞ ꯑꯗꯨꯗ ꯃꯥꯅ ꯁꯦꯝꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯦꯝꯂꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯀꯣꯐꯤ ꯁꯦꯝꯂꯤꯕꯅꯤ ꯒꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯣꯐꯤꯒꯤ ꯃꯍꯥꯎ ꯑꯁꯤ ꯀꯣꯐꯤꯗ ꯌꯥꯎꯔꯤꯕ ꯀ꯭ꯋꯤꯅꯤꯛ ꯑꯦꯁꯤഡ് ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯦꯁꯤഡ് ꯂꯦꯚꯦꯜ ꯑꯗꯨꯅ ꯂꯦꯞꯄꯤ ꯃꯔꯝ ꯑꯗꯨꯅ ꯒꯦꯜꯅ ꯌꯥꯝ ꯍꯩꯁꯤꯡꯕ ꯃꯑꯣꯡꯗ ꯂꯦꯞ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯀ꯭ꯋꯤꯅꯤꯛ ꯑꯦꯁꯤഡꯀꯤ ꯂꯦꯚꯦꯜ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯥꯎꯕ ꯀꯣꯐꯤ ꯁꯦꯝꯂꯝꯃꯤ ꯃꯍꯥꯛꯅ ꯁꯦꯝꯂꯤꯕ ꯀꯣꯐꯤ ꯑꯗꯨꯁꯨ ꯋꯥꯜꯇꯔꯗ ꯄꯤꯔꯝꯃꯤ
वाल्टरना कॉफी दो मनम नमी अदुगा महाव येंगलमी अदुबु गेलदी ओजाना एग्जाम की चे खोलिंगेदा छात्र नमी हुनथावन सुदब मखै ओजागी पखुम ngaiduna leiba adugumna mahaksu वाल्टरना करी हायरकदगी खंदुना यामना खवांगना ngaiduna lerami वाल्टरना हायरई मसिनी ख्वाइदगी हावबा कॉफीनी गेलसु वाल्टरगी वहाय असि ताबदा यामना हरावजरमी मतंग सिंदा वाल्टरना यामना नाना मेथ सुंगलमी गेल अमदी वाल्टर यामना प्रोफेशनल ओइबा मोंगदा थबक तोरमी केमिस्ट्री दा इंटरेस्ट लेबा ngaktanina मखोय अनि मोचु माने अदुना यामना नुंगाइबा वर्क एनवायरनमेंट अमा ओरमी गेलना वाल्टर की मतंग पांगली वरक लबा मतमदा गेलना वाल्टर बु कॉफी पिरमी असुमना मखोय अनि नोमगी मेथ सुंबा लोरबा मतुंगदा अवा पथाबो ओइना कॉफी थक्तुना वारी सानरमी वाल्टरना मेथ सुंबगी मरमदा यामना ताकपिरमी महाक्ति जेसीगुमना तौदे अमुक हाइबा मतमदा छसत खंगी वाल्टरना यामना हेना एक्सप्लेन तौद्रबसु गेलना अदुम खंगी मरम अदुना वाल्टर यामना पेंजरमी गेल की मतवसी उबदा वाल्टरना हायरई गेल नंगसे मतो करमना असिगुम हिरम असिदा लाक्लिबनो गेलना हायरई आईडी लैबोरेटरी असिदा यामना ngaujaba mini केमिस्ट्री की केमिकल रिएक्शन सिंग असे आईडी ngasi phaba jadu mantrani mitrangni hana khallibani aina केमिस्ट्री असे थादोकपा ngamde maram aduna aya केमिस्ट्री लैब असिदा लैरिबनी असोमदा हेंग जेसीबु सेनाबा लेबलमदे मयु ममांगदा संगदुना जेसीबु सेनादुना लेरमी तंजा सिदा मेरीना कॉल तौदुना हायरई नंग ngasiदी युमदा लाखदरा हेंगना हायरई आई थबक तौरी मेरीना हाय नंगना थीबा आरवी दो हजक फावो फंगद्रिब्रा जेसीदो मयुमदा कोक चंगलगा फारो अदुगु फुदलगा हंगु कायदा लेगे हायदुना हेंगना हायरई मदु हेक्ता तौबा यादेने जेसीगिसु मसागी हक लैरी अदुना मरम जादुना महाकु फा पुनबा यारोय मेरीना हायरई अदो आई केनोमा हायगनी वाल्टरना जेसीदगी मरक अमा गंजा लेरमीदना नंग वाल्टरदा अमतंग चलगा हंगेरो जेसीगी मरमदा करी करी खंगे हाबदो मथंगी सिंदा वाल्टर मागी मेमदा याम नुंगाइना लाइरिक पादुना लेरिंगेदा हेंगना कॉल तौदुना हायरई वाल्टर ऐसे नंगोंदा केनोमा हंगे तौबनी आइसु उपाय लेतुदुना नंगोंदा अरोबा पांबै ओइना वासे खंनिंगदुना हंगलक्लिबनी आइसु तसेंगा नंगोंदा मसिगी हिरम मसिगी ओइना वारि साननिंगदे असुमना हेंग की इकोय कोयबे मतवसिदा वाल्टरना हायरई हेंग अदुगिदी केजु खलुनु नंग हानिंगबदो अदुम हायरओ हेंगना हायरई वाल्टर नंगी छात्र जेसीदो निक्सिंगलिब्रा आइसु खांगी मतममा जेसीदगी नंगना गंजा लेरमी हायबदो अदुबु आइने कॉल तौरलिबसिदी मदुगी केस अदुगा मरिलेनबा नते नंगना जेसीगा पुलिंगी मतमदुदा जेसीगी आरबी हायबदी पिकनिक चनबा याबा बैन अचौबा अमा लैबा उरमब्रा महाकी मयुमदा नत्रगसु महाकी मयुम मनाक्ता वाल्टरना यामना पाखन हंगलई करिगिनो नंगना बैन अदो थीरिबगी मरमदी हेंगना हायरई वाल्टर अने खनबदा जेसीसे हानदी महाक गंजा योलंबनी अदुबु महाक हजिक अपग्रेड तौग्रे महाक गंजा थादोखरे हजिक मेट ओइना योले जेसीना आरबी अमा सिजिनदुना बान अदुबु लैबोरेटरी ओनथोकले अदुगा बान अदुगी मनुंदा मेट सुंगले हाबिगी पाउ चपचाना लेरे मरम अदुना बान अदु अखोइना थीरिबनी वाल्टर दी वासी ताबदा ममित मना चप जुंख्रे मथंगी सिंदा वाल्टर जेसीदा कॉल तवी अदुबु जेसीदी याम हाइनिंगदा पाइनिंगदना फोन पाइरे अदुगा कैदरोगे हाइना हायरमी वाल्टरना फोन अदो केमता हायरमदे मखोन फाबु केमता थोलमदे तुमिन अदुम थमख्रे वा केमता हायरमदेबिदा जेसीसे हेंगना सेनादुना लैरे हायरबनिना जेसीगी फोन रेकॉर्ड अमदी महाकना कनागा वारी सनरिबगे हायबसिंग असे पुलप पुलिसना सुंसोय सोयदना तारमगनी हायबसे वाल्टर सुखंगी मरम असिननी महाकना वा केमता हायद्रिबसे वाल्टरना अमुक सोलदा कॉल तवी अदुगा हायरई सोल इबानीना वारी सनरिबा लाइन असे सिक्योर ओइबा लाइन ला हायबदी इबानीना वारी सनरिबसे पुलिस नत्रगा गवर्नमेंटना तारमगद्रा हायबनी सोलना हायरई मसी यामना सिक्योर ओइबा लाइननी कनामतना तारमोय वाल्टरना हाथु हायरई अखोय प्रॉब्लम अमा लेरे हेंगना आरबी मनुंगदा मेट सुंगले हायबसे खंग्रे वहाय से ताबदा सोलना हायरई नंग हायबसे मयेसिंग हायरउ आरवी अदो हेंगना थेंगदुना फाखरे हायबरा नत्रगना हेंगना आरवी अमा लै हायना खंगगा हजु फाबो थीबा फंग्रिब्रा वाल्टरना हायरई हजु फाबगी ओइनादी आरवी अदो फाद्री आरवी अदो हजिक हेंगना क्याम कन्ना थीरी अदुबु आरवी अदुगी मनुंगदा आइगी फिंगरप्रिंट सोयदना लेरमगनी आरवी अदो पुलिसना थेंगनरबदी अखोय म्याम सुंगदु सोयदना चेनरगनी हायरमी सोलना हायरई मदुदी याम लायरे जेसीदा पाव हायरो अदुगा आरवी अदो थुगायहनख्रो नंगदी यारोनु जेसी मतोमदा तौहलु वाल्टरना हायरई मदु यारोइनी जेसीगी मयुमदा हौजिक हेंगना माबु सेनादुना लेरिबनी सोलना हायरई मदु ओइरबदी नहाक ओइना तौरो थबक असे वाल्टरना हायरई कैनो नंगना इलाय लायना हायबसे अदुक चाबु बान अदु कमदौना हजिक असुक थुना थुगायगदोरिबनो सोलना हायरई नंग सिगी थौदोकसे हाना थोकनी हायदुना प्लान केमता तौहौदब्रा असिगुम थौदोक असे थोलबदी करी तौगनी बान असे कमदौन मंगनगनी हायबसे नहाकना प्लान तौबदी यावहौगदबनी हायरमी वाल्टर सोलगी वहाय असे ताबदा ओइररोय हायबा खंगले मरम अदुना महाक फोन थमलमी अदुगा महाक ओइना यामना कन्ना चेनख्रे थबक पुंबा मसा मतोमदा तौनबगीदमक्ता
असोमदना जेसीगी ऑर्डर मतुंग इना बेजरना आरवी सेमफमदा चतुना आरवी सेमलेबा वर्कशॉप नुपादुदा वारी सानरमी आरवी दु फजना सेमु हादुना तंजा सिदा वाल्टरगी गाड़ी थौजन लखी अदुगा हारेई मसी गाड़ी से थौबा यारिब्रा थौबा यारबदी आई पुखरगे हारमी गाड़ी सेमलेबा नुपादुना हारेई कदौबा यारगे वाल्टरना हारेई पुलिसना गाड़ी असे हौजिक कोठी थिदुना लेरिबनी वर्कशॉप की नुपादुना हारेई गाड़ी असे हौजिमक मफम मसिदगी पुथोखरो हादुना वाल्टरदा सोपिरेई वाल्टरना हाय नंसु गाड़ी से मरुभूमिद पुथोक्तुना मई थाब यावगदबनी आई इतोमदन तौबा ngमय हारमी वाल्टरना मुसु मखा तारेई आई केगुमा पुलिसना फारबदी नंसु सोदना चिनगनी हादुना नुपादुदा किहल्लमी वर्कशॉप की नुपादुना हारेई फरे दोरबदी आई मी खंगनबा मलै मौना थबक असे तौहलगे महा मरम कशु हंगलाओय अखोयना तौ हायबदु अदुम तौगनी पैसादबु खरा चंगनी हारमी बेजरना हारेई जेसीददी पाव हायरोइद्रो वाल्टरना हारेई कदबे हादुनु हायरुनु यारे वाल्टरना चक्रब मतुंगदा बेजरना जेसीदो कॉल तौदुना पाव हारामी जेसीना मयमदगी साउना हाथु हाथु सेंथोरई अदुगा बेजरदा हारेई नंग आरबी थुगानबा पुखेबा मफम अदु कदायदनो हायबदो खंदोकलमो अदुगा एंगोंदा हायरउ हायदुना महा कार थौदुना हाथु हाथु आरबी अदुगी मनाक्ता चटखी तंजा सितबु ngaयदुना लेरिबा हेंगना जेसीगी कार मतुंग इनदुना थौखी मथंगी सिंदा लॉस पोलोस्ता नसीसु तुकोई कजिन सिंग लाक्तुना फमदुना ngaय लेरे मखोयनी न फमसिनदुना लेबदगी गसु मखोयनी मतवसिदा वारी सानदबा याररोय खंगदुना गस चंगतुना हायरई नोय एंगोंदगी करी पामगे कजिन अनी अदुना हायरई एखोयना पामलिबसे नाहाकना खंगलिबा अदुनी गसना हायरई फरे अदुदी होरे नुमिदांग ओयना पाव फाउनरसी होरे नुमिदांग उनसी वाहे से ताबदा कजिन अनी दो हबतुना तुमिना चटखी मथंगी सिंदा वाल्टर वर्कशॉप की नुपादुना हायरपा नुपादगी मनाक्ता लाखी महाना लालिबा मफम अदो गाड़ी मयाम स्क्रैप तौफम मफमनी हायबदी गाड़ी सिंग अदो मचे मचे थुदेक्तुना योटेक थांगटेक ओयना ओंथोकलेबा मफमनी वाल्टरना जो कौबा नुपा अमदा पैसा पीदुना हायरमी गाड़ी असे लौखटपा यारोदबा मओंगदा थु हायुको एविडेंस अमता लेहौबा यादे जोना हाय अइना फनबा तौगे अइना गाड़ी असे थुगायबा लोरपा मतमदा नंगी असुक चावरबा गाड़ी असे सुमनगी योट मतुम अमा ओइदोनी मदुगी योट मतुम अदुसु मफम मसिदगी चाइनादा अमुक पुखिदोनी जहाजता अदुगा चाइनादगी चक्रीगुंबा सादुना अमुक अमेरिका असिदा पुसलकदोरिबनी मरम अदुना कैसु पखलुनु हायरमी वाल्टरना हारेई अदो ऐसे आईगी कार पुरक्ट्रे मरम अदुना आई मफम मसिदगी हनखिनबा टैक्सी अमता कौबिगेरा हायरमी जोना हाय होय होय आई कौबिरगे हायरमी वाल्टरना हाय फरे अदुदी नंग हान कुमथाबिरमो आई मफम मसिदा करी करी पोट यारिबगे हायबदु अमता यिंगहौखिगे हायदुना बान मनुंदा यारिबा पोचे सिंग अदो मरुबा पोट यारिब्रा हायदुना फाक फाक्तुना येंगदुना लेरमी तंजा सिदा जेसी याम साउना आरवी थोंग हांगदुना चंगई अदुगा हायरई कइनो नंग तौरिसे गाड़ी से नंगना तोमदगी नत्ते आइगिसु यारिबनी नंगना थुगाइगे हायरगा हेक्ता थुगाइबा याब्रा वाल्टरदी जेसी उबदा खंगले जेसीगी मथुंगदा कना लाकनी हायबसे मरम अदुना वाल्टरना गाड़ी पर्दा हायदोक्तुना येंगलुई वाल्टरना खलुरिबा दो चुमले जेसीगी मथुंग इनदुना हेंकी कार मफम अदुदा थौजलखी वाल्टर अफिंग अफाई ओइना कोचेन चेंदुना आरवी दो थोंग थोना लोइना लोनसिले अदुगा आरवी गी पर्दासिंग दो लोइना थिंजिले जेसिन हारेई कइनो नंग तौरिदुना वाल्टरना हारेई महाक्सु लाक्ले जेसिसु पाखतुना पर्दा हायदुक्तुना येंगलुई जेसिसु उरे हेंग लाक्लिबदो जेसि वा अमता ngang-खिद्रे वाल्टरना हारेई ngasiदी लोरेदना जेसि नंग नमफम मसिदा हेंग पुदुना लाक्ले मथंगी सिंदा हेंग नोमई रेडी तौरे अदुगा आरवी दुगी मनाक्ता चंगतुना थोंग थोनाव हांगनबा खोनरमी अदुबु थोंग सिंग अदो मनुंगदगी लोनसिनखिबनिना थोंग अमता हांगबा यारमदे थोंगांगसु हांगबा यारमदे मरम अदुना हेंगना आरवी दुगी अखोइबदा कोजा चतुना येंगलमी आरवी मनुंगदा जेसी अमदी वाल्टरदी लांगदा थुरबा सजी अमगुमना ममी मना इथक थक्तुना करी थोकलगदगी खंदुना याम पखतुना लेरमी तंजा सिदा हेंगना लारई जेसी नंग आरवी मनुंगदा ले हायबा खंगले मरम अदुना अथुबा मतमदा सरेंडर तौ नत्रबदी नंगी अफाबा कशु ओइरोय मसीगी मतुंगदा हेंगना लिवर अमा पुरक्तुना आरवी दो थोंग फकायदुना चंगनबा थोंग फकनबा खोनरमी वाल्टरसु आरवी मनुंगदगी थोंग अदो हांगतोकपा यादनबा कन्ना यानादुना लेरमी वाल्टर अमदी जेसी सेनफम लेत्रे तंजा सिदा जो लाक्ले अदुगा हारेई नंगा तोरिबदु करिनो नंग मफम असिदा लैलिबा आरवीसी मनुंग चंगनबा नाहाकी वारेन यारक्लबरा हेंगना हारेई नंग कनानो अदुगा आरवीसी मरमदा नंग करी करी खंबगे जोना हारेई आई मफम असिगी मपुनी अदुगा आइगी अयाबु यावदना नंगना आइगी प्रॉपर्टी दा चंगलपा यारोय वारेन यावद्रबदी आरवी दु थोंग हांगदुना मनुंगदा चंगबसु यारोय हेंगना हारेई वारेन यावद्रबसु याय गाड़ी असे चिंगनबबु लेरबदी गाड़ी असे थिगुंबा थबक तौबा याय जोना हारेई अदुबु आरवी असिदी गाड़ी नत्ते आरवी असे लंबी सड़कतगी फाबु नत्ते आरवी असे मी लेनरिबा इमुंग अमगुंबनी फैमिली लेरिबा मफमनी
Maram aduna RV ase gari ama oina treat tawba yaroi masiri yum amagumna treat tawgarabani aduga police amana yum amada changba matamda warren yaudrabadi changba chungya yaroi mase lona yade jona amuksu makha tarei gari ase mafam asida thawjilakpa nahak uhobra aduga nahak gari asina lona yadaba thabak tawba singado nahak uhobra evidence laitabida thininge haduna changduna hekta thiba chungya yaroi harami wahai sitabada hengna nofet tawduna RV dugi thongda selotep myam naplebdo lakthui aduga harai mase urabara thong asida tariba nomaina pankibagi horiba makhulsing ase gari asigi manungda nomai kapsin khre ntragana nomai kapna ba khut thongna bui thodu ama thokre habse masina taklabani maram aduna gari ase jingnaba leire maram aduna aina changduna thiba matamda kanana su thingbangam loi RV manungda wari pumba tariba waltana jasida harai hengta nangna selotep ado laktholamdrabadi nomai pankibagi makhul uramoi haina hayu hairi jesisu gari manungdagi laurai heng nangna selotep to laktholamdrabadi nomai pankibagi makhul singado uramoi wahai sitabada zon hairi chumi heng nahangna hairiba probable cause haibadi jingnaningai oiba pot hairiba pot adudi he uba matamda ingan ngana iphong phongna uba pot oigadabani adubu nahangna hojik jingnare hariba nomai makhul sing adudi iphong phong leiba pot nate nahangna selotep ado lakthoklubadagi makhul sing ado urakpani maram aduna nahangna jingnaningai oi haibase mase lona amadi aina kashu yaroi maramdi logi matung ina jingnaningai oba pot oidre nahangna selotep ado lakthoklurabanina heng jona yelakliba argument asida wa khompham leramde maram aduna jesi da onsinduna harai jesi second ahumgi manungda yam thuna thorau RV manungda Walter na amuk jasida wahai asi haiko haiduna harai aigi yum maktada lona yadaba mawongda police na aibu ot neiba tawba sunga yaroi haina laukho harai wahai asi tabada jesisu laurai aigi yum maktada lona yadaba mawongda police na aingonda ot neiba yaroi haiduna machin thuduna laurakhi heng tasing upai leramdre mahak ikai nungsi yanaduna harai fare nangi waranse yana pambu natro nangbu phanaba asuk kuina ngairakpani matam ngaihak tanga ngaibada engonda kaisu sokloi maram aduna ai partner da nangi waren ado pura o haikrage aduga nangonda la thaduna katlage haduna karem kathaina duna harami mathangda heng magi kar manungda changduna radio da police headquarter da paupi khi waren ama puduna laklo haiduna RV manungda Walter amadi jesi mako paiduna lerami jesina hai thong hangduna ibani maikai tongan bada magi thopa chena khrasi ibani manungda maraibu phaba amadi hingawrani aduga maraibu thiba amadi hengna nomai kaptuna soidana hatkragani hairami jesi wakal kanpham leramde magi makokta wakal thoklaroi khangladuna jesina Walter da harai Walter nang wakal amtadi taw nang plan ama puthura o haiduna jesina mahaki hingbagi asapumba Walter da thamnami Walter nang hak khalaba matungda makok nomduna harai aigi phamda plan amadi leire haiduna phone lothoktuna solda call tawi aduga harai ai Walter ni ai nangi nateng ama pami adugu Walter na solda mateng ngiba matamda Walter gi maithongda yamna nungai taba mami amadi tarami mathangi sinda hengna gari mamangda leptuna waren purokpa ngaiduna lerami tanja sida call ama laki aduga police ni pimana harai masi heng natra Mary haribi ni pse nahaki ni pinatra heng na harai mani ai hengni Mary ai ni pini police aduna makatarai heng Mary se car accident ama thokle maram aduna mahak hojik ambulance ta hospital da purakli maram aduna nahak hospital da athu matamda yorao heng khonje nekla duna harai hojik Mary kari phibam da leiribagi police aduna harai hojik Mary gi phibam ase leikhai tadri kitang thuna hospital da yoraklo heng hathu magi car thoduna police na hairpa hospital aduda chen khre asomdana sol ge office ta receptionist oiribi lady aduna phol ama pirai aduga sol da harai aigi tolop ase kharadi hengat pa yarabani asigum thabak ase tawgadaba oirabdi sol na phol adu lorami adu phone adu thuga aduna dustbin da langthokhi mathangi sinda heng hospital jarokli mafam adu leramba nurse ta hangi Mary gi ramase kada dano hojikta mahak accident thopudagi pugalakhiba patient ni nurse aduna harai mafam asida accident gi patient anta lakte heng angawbugum hospital da kochen chenduna magi ni pibu thirami tanja sida hengta call ama lakhi lakliba call do Mary gi orami Mary na harai nang asinung dangdi yumda halakadaba natra heng na harai Mary nang kashu tawdabra Mary so harai ai kashu tawde heng khangle mangonda lakliba call adu kanana sinduna laklibano haibase tasengnamak heng akiba phangna saukhre asomdana jo amadi Walter jesi gi RV do machem tana thukai khre mathangi sinda numidang osilakle haina khiba matung inna tukogi cousin singna gas lakpa ngaiduna lerami ngahak leraga gas lakle
ꯒꯁꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯅꯤ ꯋꯥꯜꯇꯔ ꯍꯥꯠꯄ ꯌꯥꯔꯣꯏ ꯋꯥꯜꯇꯔꯒ ꯑꯩꯒ ꯀꯔꯕꯥꯔ ꯇꯧꯕ ꯂꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯣ ꯀꯖꯤꯟꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯃꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯉꯥꯏꯕ ꯉꯝꯂꯔꯣꯏ ꯒꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯦ ꯃꯊꯛꯇꯒꯤ ꯌꯥꯅꯈꯤꯕꯅꯤ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯅꯈꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯣꯏ ꯒꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏꯅ ꯋꯥꯜꯇꯔꯁꯦ ꯍꯥꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯆꯨꯝꯃꯤ ꯋꯥꯜꯇꯔꯒ ꯇꯨꯀꯣꯒ ꯀꯔꯕꯥꯔ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯇꯨꯀꯣꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯇꯨꯀꯣꯁꯦ ꯋꯥꯜꯇꯔꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯀꯖꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗ ꯈꯨꯠ ꯊꯥꯒꯅꯨ ꯍꯥꯏꯗꯨꯅ ꯀꯥꯔꯇꯦꯜꯗꯒꯤ ꯑꯀꯟꯕ ꯑꯣꯔꯗꯔ ꯂꯩ ꯒꯁꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯖꯠ ꯇꯧꯕ ꯑꯣꯏꯅ ꯄꯨꯂꯤꯁ ꯑꯗꯣ ꯍꯥꯠꯅꯅꯕ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯍꯥꯏꯔꯝꯃꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯍꯦꯛ ꯍꯥꯠꯂꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯈꯨꯝꯕꯗꯣ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯀꯣ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯡꯗ ꯀꯖꯤꯟ ꯑꯅꯤꯗꯨꯅ ꯋꯥꯜꯇꯔꯒꯤ ꯃꯍꯨꯠꯇ ꯍꯦꯡꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯂꯥꯏꯗ ꯀꯠꯇꯨꯅ ꯍꯦꯡꯄꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯡꯗ ꯍꯦꯡ ꯌꯥꯝꯅ ꯁꯥꯎꯅ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯥꯕꯨ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏ ꯅꯪ ꯑꯩꯕꯨ ꯐꯥꯅꯕ ꯏꯚꯤꯗꯦꯟꯁ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯐꯥꯕ ꯌꯥꯔꯣꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯎꯀꯤꯜꯗ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯧ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯍꯦꯡꯇꯤ ꯀꯩꯁꯨ ꯇꯥꯔꯝꯗꯦ ꯌꯥꯝꯅ ꯁꯥꯎꯅ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯖꯦꯁꯤꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯝꯃꯤ ꯖꯦꯁꯤꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯅꯍꯥꯛꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯖꯦꯁꯤꯕꯨ ꯍꯤꯡꯕ ꯃꯆꯦꯠ ꯈꯥꯛꯇꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯍꯦꯡꯅ ꯐꯨꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯟ ꯀꯩꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ तसेंबदी वाल्टरना सोलदा कॉल तौदुना हेंकी नंबर अमदी मेरी मरमदा हारिबनी अदुगा सोलना लिदीबु पुलिस सादुना हेंगता अरानबा पाउ पुसिंदुना हेंग हॉस्पिटल दा थाखिबनी असुक लाचबा मतौ असिदनी हेंगना जेसीबु असुक साथीना फुदलिबसे मथंगी सिंदा हेंगना एम्बुलेंस कौरे अदुगा जेसीबु एम्बुलेंस ता हापतुना पुखरे तंजा सिदा हेंकी स्टेशन चिप लाक्तुना हाइराई हेंग पुलिसना नंगोंदगी मफम असिदा करी थोखिबगे हाइबदो सोयदना हांगलकनी मरम अदुना नंगना हौजमक पुलिस का वारी सानाबु पामद्रबसु एंगोंदा हाइराउ नंगना अपामा मतमदा मखोयगा वारी साननबा आई सिलक्के हाइरामी स्टेशन चिप अदुना अमुकसु हेंग ता हाइराई हेंग नाहा उकिल अफबा अमदी हौजिकतगी तानाबा हौरो मथंगी सिंदा सोलना जेसीगी कारिबा ममाय अमदी पोमलिबा सफमसिंग अदो फोटो कापलमी अदुगा नोक्तुना हाइराई मसी उरबदी नंगी जेल फ्री कार्ड अमा फंगले हाबदी फोटो असी लेरबदी नाहाक जेल दा सुंजंग चंगलरोय हाबनी मरमदी फोटो असी सिजनदुना पुलिस दा ब्लैकमेल तौदुना महाकु जेल दगी लौथोकपा यारगनी हाबनी सोलना मखा तारई नंगोंद फुरकलिबसे फरे हायना खल्लो मरमदी पुलिसना असुमना मिचमदा फुई हाबसे पावदा यारकलबदी ख्वाइदगी सोकदोरिबसे पुलिस मरम अदुना फोटो असे पावदा यारक्तनबा पुलिसना मखोयगी अंगमी थौनादा होनरकनी मरम अदुना नंगना खुदोंचाबा लौदुना पुलिसदगी नंगना अपांबा डिमांड तौबा यारनी तंजा सिदा वाल्टर सु जेसी मनाक्ता लाई जेसी फिल्म मसी उबदा वाल्टर याना नुंगारमदे अदुना जेसी दाइरई जेसी आई लाले आइदि असुना थोकनी हाबसे खलुदे अदो सोल हौजिकती मखा करी तौबा तारिबगे वहाय से ताबदा जेसी नाइरई नोयगी हेंगसे आइना केतरकि येंगु मा पुंगलोय लोशलनी माना तानबा पैसा मागी लेजरिबा प्रॉपर्टी मयामदो आइना मुंदुना सेतुना लौगनी माबु लेमना थारोय माना चिनिंग मफमदा चेंजसनु आइना माबु लेमना थारोय मागी लेमहौरिबा पुंसीदो तुम्फम चाफम खंगदना लैनबा आइना सुंसोय सोयदना सिनगनी हारमी सोलना हाइरई जेसी नंग हेंगता केस तौबबुदी आइना हारिबा अदो मदुना हेना फगनी मरमदी नाहक तुंगदो थोकतरिबा थौदोकसिंग अदुगिदमक्तसु खल्लु तुंगी खल्लगा असावदो खरा फाथारो अदुगा तुंगी खल्लगा केस असे तौरुनु वाल्टर सु हाइरई सोलना हाइरिबसे मसिना फैदा नंबो जेसीना यारमदे जेसीना हाइ अइन हेक हॉस्पिटल असिदगी थोलपगा आई आरवी अनौ अमा लेगनी अदुगा आई मेट सुंबा हौगनी तौनिंगबो तौजसनु मखोयना आइबु फारबसु आई कैसु मवा लौदे सोलना हाइरई जेसी नंग नमाय काइरे नवंद पुलिसना फुरे हाइदुना फोटो असे सिजिनदुना नंगना जेलदगी थोकनी हाइबदो मदो याय अदुबु नाहा करियुंबा मेट सुंबगी फारे हायना खल्लो मदु ओरबदी नाहा फोटो असे सिजिनदुना नाहा जेलदगी थादोकपा हाइबदो यारोय मरमदी नाहाना तौरिबा क्राइम अदो यामना सीरियस ओय जेसीना हाय एंगोंदगी फुरकपगी फोटो अदो सिजिनदुना आई पुलिसता दिल तगदब नत्ते आइबु पुलिसने हेक फाबा मतमदा पुलिसना ख्वाइदगी पामलिबा पोट अदो आइना पीगदोरिबनी आइना पुलिसता हाइसेनबकी मरमदा हाइगे हाइरबदी आइबु जिगलदगी थादोकओइदबा पुलिस कना लेबगे दिल असिबु पामलिदबा पुलिस अमता लेते करोड़ लिसिंग लिसिंग कयागी ड्रग की कारबार असिगी ख्वाइदगी मरु ओइरिबा मियोय वाल्टर से मसीबु पीगे हाइरबदी आई सुंसोय सोयदना जेलदगी थादोरकनी मरम अदुना आई मागी कादिबा फोटो अदो सिजिनदुना आइना पुलिसता धमका तगदब नत्ते मखोयदा
ꯃꯈꯣꯏꯗ ꯑꯩꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯗꯤ ꯋꯥꯜꯇꯔꯅꯤ ꯋꯥꯜꯇꯔ ꯅꯍꯥꯛ ꯑꯩꯒꯤ ꯖꯦꯜꯗ ꯂꯩꯇꯅꯕ ꯑꯩꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯗ ꯁꯣꯜ ꯑꯃꯗꯤ ꯋꯥꯜꯇꯔ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯍꯦꯡꯅ ꯖꯦꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕ ꯃꯇꯝꯗ ꯖꯦꯁꯤꯅ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯖꯕ ꯌꯥꯏ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯋꯥ ꯍꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯗꯕ ꯇꯧꯔꯤꯅꯤ ꯀꯩꯁꯨ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯣꯏ ꯁꯣꯜꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯥꯖꯗꯦ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯇꯤ ꯗꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯗꯦ ꯃꯔꯝꯗꯤ ꯖꯦꯁꯤꯅ ꯋꯥ ꯑꯍꯦꯟꯕ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯂꯞ ꯁꯣꯏꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯜꯗꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯦꯠꯁ ꯍꯥꯏꯗꯣ ꯃꯍꯥꯛ ꯀꯩꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯔꯦꯅ ꯈꯜꯂꯨ ꯃꯍꯥꯛ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯗꯣꯏꯅꯤ ꯆꯍꯤ 10 ꯖꯦꯜꯗ ꯂꯩꯕꯕꯨꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯛꯂꯒ ꯃꯍꯥꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯂꯩꯕꯅ ꯐꯩ ꯈꯜꯂꯛꯀꯅꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯃꯔꯛꯇ ꯏꯖꯠ ꯁꯟꯃꯥꯟ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯈꯣꯏꯗꯤ ꯑꯃꯅ ꯑꯃꯕꯨ ꯁꯦꯠꯇꯨꯅ ꯆꯥꯅꯔꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯖꯦꯁꯤꯁꯦ ꯁꯥꯎꯕ ꯐꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯁꯣꯜꯅ ꯍꯥꯏ ꯐꯔꯦ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯐꯩ ꯀꯩꯒꯨꯝꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯃꯊꯛꯇꯒꯤ ꯋꯥꯔꯦꯞ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯖꯦꯁꯤꯕꯨ ꯍꯥꯠꯂꯣ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯒ ꯁꯣꯜ ꯆꯠꯈ꯭ꯔꯦ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯑꯁꯤꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯁꯤꯕꯕꯨꯗꯤ ꯃꯤ ꯁꯤꯕꯅ ꯐꯩ ꯈꯟꯗꯨꯅ ꯋꯥ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ ꯃꯊꯪꯒꯤꯁꯤꯗ ꯍꯦꯡ ꯑꯃꯗꯤ ꯑꯇꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯍꯦꯡꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯔꯝꯃꯤ ꯍꯦꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯇꯥꯔꯒ इन्वेस्टिगेशन तब लाइब पुलिस ऑफिसर जेसीना हेंग की मथक्ता केस तौरले जेसीना माना थोकिबा थौदोकसिंग अदो लोइना हाइरकले अमता चिथाब तौदना हेंगना लैरिबा स्टेशन अदुगी चिप अदुना हाइरई अदुबु जेसीडी महाक ड्रग एडिक्टनी ड्रग एडिक्ट बाबु कनाना थाजदोइनो इन्वेस्टिगेशन लाइब पुलिस अदुना हाइरई चुमी महाक हाना ड्रग एडिक्ट ओइरमी अदुबु हौजिक जेसीगी ई टेस्ट तौरबो मतमददी महाकी मसादा महाकी ईदा ड्रग सिजनरमी हाबी खुदम चांगदम अमता फंगद्रे महाक तसेना ड्रग सिजनदबा यामना कुइरे हौजिकती जेसीगी वा असिना हेना मरु ओइना लौरकनी मरमदी पुलिस अमना मिसमदा सुन्ना फुबा से वाथोक ओइगदरिबा वानी तंजा सिदा स्टेटमेंट लौबा लाकपा पुलिस अदुना हेंगना जेसी फुबा मतमदा मागी सोलिबा मखुतसिंग अदो फोटो लौखी मथंगी सिंदा हेंग मागी पुलिस की आईडी लौथोकले अदुगा मागी पोतचै पुदुना माई लुथदुना ऑफिस तगी थोरखी हेंगना एलिवेटर नाइदुना लेरमी अदुबु एलिवेटर थोंग हांगतोकपा मतमदा मेरीना महापु लौबा लाकलामी मी उदबा एलिवेटर मनुंगदा हेंगना मेरीबु चेना कोंदुना अंगांग मचागुमना कलमी हेंग मया ममांगदा नुपा अमगी मतिक मथौना उच्चरबसु कना उदबा मतमददी महाकी नुपी नतना मागी अवाबा नुंगाइतबा पाउ तमजनबा कनासु लेरमदे मथंगी सिंदा वाटरगी मेमदा स्काइलर लाई अदुगा हाइरई इबानी वारी अमता सानासी स्काइलरने इमुंग चंगलक्तुना कोयिंगलमी अदुगा हाइरई क्राइम तबसिंगसे पैसा लोइना पाइ हाइरिबसे चुंबजानिको वाटरना हाइरई नंगना लाक्लिबसे अइबु इकाइबु पिबा लाकपदि ओइरमोय नंगना हाइगदबदु हाइरओ स्काइलरना हाइरई नंग हेंग की पाउदो ताराबा नत्रा हेंगना थीरिबा मीदो जेसी ओइरमे जेसीगी आरबी अमा ले हाइबा माले अदो हौजिक हेंगना जेसीबु कोथि थीरिबसे जेसीबु सेनादुना लेरिबसे कइगुंबा जेसी फाख्रबदि नंगसु चेनरकद्रा वाटरना हाइ आइदि कइगि चेनदोइनो किसु चेनरोय नंगा लाक्लिबसे मसी खंगनबगि दमक्तरा स्काइलरना हाइरई अदुगि नते एना लाक्लिबसे हेंग की मरमदा वारि सानबा लाक्लिबनी करिगुंबा जेसीना केस तौरक्लबदि हेंग की फिबम करि ओइगनि हाइबसे नाहाकसु खंगिबनी हेंगती पुनमक मांग ताकपगी फिबमदा लेरे मरम अदुना नंग अमता जेसी उनबियु अदुगा मागी केस जे लोथोकनबा हायु वाल्टरना हाइरई जेसी से आइगी मरुप नते आइना हाइरगा महाकना यादोसु लेते स्काइलरना हाइरई मदु पुनम ओइदुनासु जेसी नाहाकी मतम अमगी छात्रनी अदुगा ट्राई तौबदा कैसु मंगजबा लेते मजुगी मथक्ता फरबसु फत्रबसु हेंगसे अखोइगेदी इमुंग मनुंगनी वाल्टरना हाइरई हजु हजुमक्ति आइगा हेंगका इमुंग मनुंग ओइद्रे ओइनरिब्राने हाइरमी अदो आई थेंगे आई चलगे नाहाक लेहौखिद्रा हाइदुना थोंगांदोई वाल्टरना स्काइलरबु चलो हाइदुना तालिबनी स्काइलर सु खंगी मरम अदुना तुमिना ममाइ लुक्थदुना चक्रे मथंगी सिंदा वाल्टरगी लेपता गेलना वाल्टरबु ngaiduna lerami वाल्टर लाकपा उबदा गेलना हाइरई ngasiदी याम थेंगिना कदरबगे वाल्टरना हाइरई गाड़ी बेरा कादुना खरा थेंख्रे गेलना हाइरई मथंगदी एंगोंद दुम पाव हाइरउ आई लौबा लाके वाल्टरना हाइरई कोनलिक अमदी अतैते इंस्ट्रूमेंट सिंग तो सामथोकपा हौरो वहाय से हाइबु लोद्रिंगिदा गेलना हाइरई पुनमक आइना रेडी तौदुना थमलबनी हौजि वाले हाइबाबु नंगना मेट सुंबा हौगदबा अदु खतंगाइदबनी हाइरमी वाल्टरगी गेलि मतवसिदा यामना हाइनदबा अमु पुरलमी मथंगी सिंदा तुकोगी कजिन सिंग नुमै लेबा लाक्लमी नुमै योलिबा नुपादुना माना पुरकपा पोतसिंग अदु पुथोक्तुना उल्लमी अदुगा मखोय करि पामबगे हाइदुना हंगलमी कजिन अनि तुना हाइरई अखोयजे नुमै पामदे बुलेट प्रूफ बेस अदु पामी नुपादुना हाइरई लैनी हाइदुना बुलेट प्रूफ की बेस कया पुथोक्तुना उल्लमी कजिन अनि दुना हाइरई नंगी बुलेट प्रूफ से कानी कानाब्रा नुपादुना हाइरई काने कइनो आइदी मसी बुलेट प्रूफ बेस से लिट्रबदी आयमदगी मपान थोक्ते हाइदुना माना लिटलिबा बुलेट प्रूफ अदो उल्लमी तंजा सिदा कजिन अमना नुमै लथोक्तुना नुपादुरा नुमै खपसिलमी नुपादुना लौरई नोइबु ngaब्रा कैन तौरिदबो
ꯀꯖꯤꯟ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯀꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯖꯤꯟ ꯑꯃꯅ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯄꯩꯁꯥ ꯑꯗꯨ ꯂꯪꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔꯅ ꯂꯦꯞ ꯃꯅꯨꯡꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯒꯦꯜ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯁꯤꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ ꯅꯍꯥꯛꯅ ꯊꯝꯂꯤꯕꯁꯦ ꯀꯌꯥꯗꯅꯣ ꯒꯦꯜꯅ ꯆꯦ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ 75 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯊꯝꯈꯤꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ 85ꯗ ꯊꯝꯃꯨ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯒꯦꯜꯅ ꯍꯥꯏꯔꯛꯏ ꯅꯪꯅ 75 ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯕꯅꯤ ꯃꯁꯤꯗ 75 ꯏꯔꯝꯃꯤꯁꯤꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯔꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯁꯤꯗꯗꯤ ꯇꯦꯝꯄꯔꯦꯆꯔ ꯑꯃꯅꯤ ꯆꯦꯟꯅꯕ ꯃꯇꯝꯗ ꯂꯣꯏꯅ ꯁꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯁꯦꯝꯂꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤꯗꯤ ꯑꯝꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯩꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯆꯥꯗꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯃꯊꯪꯒꯤꯁꯤꯗ ꯋꯥꯜꯇꯔꯅ ꯒꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯒꯦꯜꯒ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯑꯩꯒ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯃꯣꯠ ꯆꯥꯟꯅꯗꯦ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯦ ꯃꯔꯝ ꯑꯗꯨꯅ ꯒꯦꯜꯒꯤ ꯃꯍꯨꯠꯇ ꯖꯦꯁꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟꯇ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ ꯖꯦꯁꯤꯒ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯗꯨ ꯒꯦꯜ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯒꯁꯅꯗꯤ ꯖꯦꯁꯤꯕꯨ ꯊꯕꯛ ꯇꯧꯍꯟꯕ ꯄꯥꯝꯂꯝꯗꯦ ꯋꯥꯜꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯒꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯕꯛꯁꯦ ꯁꯤꯟꯅꯕ ꯃꯇꯝꯗ ꯂꯦꯕꯣꯔꯦꯇꯔꯤꯁꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯁꯦ ꯀꯝꯗꯧꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯤ ꯊꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯒꯁꯁꯨ ꯌꯥꯅꯤꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯗ ꯋꯥꯜꯇꯔ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯇꯧꯔꯁꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯂꯦꯕ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯣ ꯍꯥꯏꯔꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯥꯟꯅ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯌꯣꯡ ꯑꯃ ꯐꯥꯔꯒ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯍꯜꯂꯨ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯣꯡ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯅꯪꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯝꯇ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯅꯪꯅ ꯍꯦꯡ ꯀꯟꯅꯅꯕ ꯇꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯀꯩꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯍꯧꯔꯤꯕꯁꯦ ꯑꯩ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯕ ꯄꯥꯝꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯕꯥꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ 50-50 ꯃꯥꯡꯂꯦ 50-50 ꯇꯣꯡꯂꯦ 50-50 ꯊꯥ 3 ꯑꯁꯤꯗ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕꯁꯦ ꯂꯨꯄꯥ ꯀꯔꯣꯔ 30ꯅꯤ ꯃꯁꯤꯒꯤ 50-50 ꯅꯪꯒꯤ ꯀꯔꯣꯔ 15 ꯑꯩꯒꯤ 15 ꯇꯪꯈꯥꯏ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨ ꯀꯩꯝꯇ ꯄꯥꯝꯗꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯇꯁꯦꯡꯅ ꯂꯨꯄꯥ ꯀꯔꯣꯔ 15 ꯑꯁꯤ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ ꯄꯩꯁꯥ ꯑꯁꯤ ꯂꯧꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯕꯁꯦ ꯄꯩꯁꯥ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯕꯁꯦ ꯅꯪꯅꯤ ꯋꯥꯜꯇꯔ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯗ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯃꯤꯡ ꯂꯩꯔꯕ ꯍꯩꯁꯦꯟꯕ ꯅꯪꯒ ꯄꯨꯜꯂꯨꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯂꯣꯏꯅꯃꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯖꯦꯁꯤ ꯁꯥꯎꯔꯝꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯀꯔꯤ ꯈꯪꯒꯅꯤ ꯋꯥꯜꯇꯔ ꯅꯪꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯟꯗꯦ ꯅꯪꯅ ꯈꯜꯂꯤꯕꯗꯤ ꯅꯪ ꯅꯁꯥꯅꯇꯣꯝꯗꯒꯤꯅꯤ ꯅꯪ ꯅꯁꯥꯒꯤ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯐꯪꯂꯒ ꯂꯣꯏꯔꯦ ꯃꯁꯤ ꯈꯛꯇꯅꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯋꯥꯜꯇꯔ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯩꯁꯨ ꯈꯟꯗꯕ ꯃꯤꯅꯤ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯅ ꯁꯦꯝꯂꯤꯕ ꯃꯦꯠ ꯑꯗꯣ ꯐꯠꯇꯦ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯆꯩꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯤꯡꯂꯤꯕꯅꯣ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯒꯤ ꯃꯦꯠ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗꯦ ꯅꯪꯒꯤ ꯃꯤꯡ ꯆꯟꯊꯒꯗꯕ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯋꯥꯜꯇꯔ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯖꯦꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯑꯃꯗꯤ ꯖꯦꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯐꯥꯎꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅ ꯁꯦꯝꯕ ꯃꯦꯠ ꯑꯗꯣ ꯑꯩꯅ ꯁꯨꯡꯕ ꯃꯦꯠ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯆꯣꯞꯂꯔꯣꯏꯗꯕ ꯃꯦꯠꯅꯤ ꯇꯁꯦꯡꯅ ꯖꯦꯁꯤ ꯅꯪꯒꯤ ꯃꯦꯠ ꯑꯗꯣ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤꯅꯤ ꯍꯥꯏꯔꯝꯃꯒ ꯋꯥꯜꯇꯔ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯖꯦꯁꯤꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯖꯦꯁꯤ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯅꯤ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯃꯆꯥ ꯅꯠꯇꯕꯒꯗꯧꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯋꯥꯜꯇꯔ ꯈꯛꯇꯅꯤ ꯃꯤꯅ ꯃꯤꯊꯥꯅꯕꯤꯗ꯭ꯔꯕ ꯖꯦꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯅ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯃꯗ ꯑꯁꯨꯛ ꯊꯤꯅ ꯁꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯖꯦꯁꯤꯅ ꯋꯥꯜꯇꯔꯕꯨ ꯃꯄꯥ ꯑꯃꯒꯨꯝꯅ ꯈꯟꯖꯔꯤꯕꯅꯤ ꯏꯖꯠ ꯇꯧꯔꯤꯕꯅꯤ ꯖꯦꯁꯤꯗꯤ ꯋꯥꯜꯇꯔꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗ ꯄꯦꯟꯖꯔꯤꯕꯅꯤ ꯃꯊꯪꯒꯤꯁꯤꯗ ꯋꯥꯜꯇꯔꯗ ꯖꯦꯁꯤꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ 50-50 ꯋꯥꯜꯇꯔꯁꯨ ꯍꯥꯏ 50-50 ꯖꯦꯁꯤꯅ ꯋꯥꯜꯇꯔꯗ ꯄꯥꯔꯠꯅꯔ ꯍꯥꯏꯅ ꯀꯧꯔꯛꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔ ꯃꯥꯅ ꯋꯥꯖꯔꯝꯕꯗꯨ ꯈꯔꯗꯤ ꯐꯔꯦ ꯑꯁꯣꯝꯗ ꯖꯦꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯄꯣꯊꯥꯕ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯒꯨꯝꯅ ꯏꯖꯠ ꯇꯧꯖꯔꯤꯕ ꯋꯥꯜꯇꯔꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛꯁꯨ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤꯁꯤꯗ ꯍꯦꯡ ꯃꯥꯒꯤ ꯃꯊꯛꯇ ꯂꯥꯛꯂꯤꯕ ꯀꯦꯁ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯡ ꯈꯨꯗꯛꯇꯒꯤ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯦꯡ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯥꯒꯤ ꯕꯦꯁ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁ꯭ꯇꯦꯁꯟ ꯆꯤꯞꯇ ꯁꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤꯁꯤꯗ ꯍꯦꯡ ꯑꯦꯂꯤꯚꯦꯇꯔ ꯉꯥꯏꯗꯨꯅ ꯃꯌꯨꯝ ꯆꯠꯅꯅꯕ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯁ꯭ꯇꯦꯁꯟ ꯆꯤꯞ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯦꯡ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ
ꯖꯦꯁꯤꯅ ꯅꯉꯣꯟꯗ ꯇꯧꯔꯝꯕ ꯀꯦꯁ ꯑꯗꯣ ꯃꯍꯥꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯦꯁ ꯀꯛꯈ꯭ꯔꯦ ꯍꯦꯡꯅ ꯏꯪꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯍꯥꯛꯅ ꯀꯦꯁ ꯂꯧꯊꯣꯛꯂꯤꯕꯗꯤ ꯆꯤꯞꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯈꯪꯕ ꯋꯥꯅꯣ ꯍꯦꯡ ꯅꯪꯕꯨ ꯉꯥꯛꯄꯤꯁꯟꯕꯤꯕ ꯅꯪꯒꯤꯗꯃꯛꯇ ꯐꯅꯕ ꯈꯟꯕꯤꯕ ꯃꯤ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯦꯔꯤꯒꯤꯗꯃꯛꯇ ꯂꯩ ꯈꯔ ꯂꯩꯗꯨꯅ ꯃꯦꯔꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯀꯥꯔꯗ ꯐꯝꯗꯨꯅ ꯃꯌꯨꯝ ꯍꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯅꯪꯕꯨ ꯍꯥꯠꯄ ꯃꯤ ꯑꯅꯤ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯀꯥꯔ ꯃꯅꯥꯛ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕꯅꯤ ꯅꯪ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯊꯝꯈꯤ ꯍꯦꯡꯁꯨ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯒꯣꯃꯦꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯒꯣꯃꯦꯁꯀꯤ ꯐꯣꯟꯗꯤ ꯑꯣꯐ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯡꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯎ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯀꯣꯜ ꯊꯝꯂꯝꯃꯤ ꯍꯦꯡ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯣꯡꯃꯩ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯅꯣꯡꯃꯩ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯦꯡ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗꯅ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯦꯡꯒꯤ ꯃꯇꯨꯡꯗ ꯀꯥꯔ ꯑꯃꯨꯕ ꯑꯃ ꯈꯥꯝꯂꯛꯈꯤ ꯀꯥꯔ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯦꯡꯄꯨ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯅꯅꯕ ꯀꯣꯏꯁꯤꯜꯂꯤꯕꯗꯣ ꯍꯦꯡꯁꯨ ꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯀꯣꯏ ꯀꯖꯤꯟ ꯑꯃꯅ ꯍꯦꯡꯒꯤ ꯀꯥꯔ ꯃꯅꯤꯡꯗꯒꯤ ꯍꯦꯡꯇ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯔꯤꯕꯗꯨ ꯍꯦꯡꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯡꯅ ꯒꯥꯔꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯣꯝꯗꯠꯂꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯇꯨꯀꯣꯒꯤ ꯀꯖꯤꯟ ꯑꯗꯨꯅ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯛꯈꯤ ꯍꯦꯡꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯔꯅ ꯆꯞꯈꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯖꯤꯟ ꯑꯃꯅ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯦꯡ ꯆꯟꯐꯝ ꯂꯩꯇꯗꯨꯅ ꯃꯥꯒꯤ ꯀꯥꯔ ꯃꯅꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯈꯨꯜꯂꯒ ꯀꯥꯔ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯄꯥꯛꯊꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯖꯤꯟ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯂꯝꯗꯦ ꯍꯦꯡꯒꯤ ꯐꯩꯒꯟꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯤ ꯂꯦꯞꯂꯝꯗꯦ ꯀꯖꯤꯟ ꯑꯗꯨꯅ ꯀꯥꯔ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯦꯡꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔ ꯃꯅꯨꯡꯗꯗꯤ ꯍꯦꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯥꯔꯅ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯀꯖꯤꯟ ꯑꯃꯗꯨ ꯂꯧꯊꯣꯛꯄꯤꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯂꯣꯏꯅ ꯇꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯗꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯖꯤꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯦꯡꯄꯨ ꯂꯦꯝꯅ ꯊꯥꯒꯅꯨ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯖꯤꯟ ꯑꯃꯗꯨꯅ ꯍꯦꯡꯒꯤ ꯃꯈꯣꯡꯗꯒꯤ ꯇꯥꯔꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯜ ꯂꯤꯗꯨꯅ ꯍꯦꯡꯄꯨ ꯊꯤꯔꯛꯈꯤ ꯀꯖꯤꯟ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯥꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯠꯇꯨꯅ ꯂꯥꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯀꯖꯤꯟ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈꯤꯗꯨꯅ ꯔꯤꯂꯣꯗ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯔꯤꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨ ꯇꯥꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯦꯡ ꯊꯣꯔꯛꯇꯨꯅ ꯀꯖꯤꯟ ꯑꯗꯨꯗ ꯅꯣꯡꯃꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯁꯤꯟꯈꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥꯞꯁꯤꯟꯈꯤ ꯑꯗꯨꯕꯨ ꯍꯦꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯖꯤꯟ ꯑꯗꯨ ꯃꯍꯥꯛ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯕꯦꯁ ꯑꯗꯨ ꯁꯦꯠꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯞꯂꯕꯁꯨ ꯀꯩꯁꯨ ꯏꯐꯦꯛ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯖꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯍꯦꯡꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯦꯡ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯦꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯖꯤꯟ ꯑꯗꯨꯅ ꯍꯦꯡꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯑꯦꯝ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯖꯤꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯁꯤꯒꯨꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯠꯄ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯇꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯔꯤꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯇꯥꯈꯤꯕ ꯃꯔꯨ ꯑꯗꯨ ꯍꯦꯡꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯖꯤꯟ ꯑꯗꯨꯅ ꯍꯦꯡꯄꯨ ꯂꯦꯟꯅꯗꯨꯅ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯍꯦꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ ꯍꯦꯡ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯌꯥꯝꯅ ꯋꯥꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯀꯖꯤꯟ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯦꯡꯒꯤ ꯍꯥꯟꯅꯗꯒꯤ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯅꯦꯠꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯍꯦꯡꯇ ꯌꯥꯟꯊꯅꯕ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯦꯡꯁꯨ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯈꯨꯟꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯔꯤꯂꯣꯗ ꯇꯧꯕ ꯂꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ ꯇꯨꯀꯣꯒꯤ ꯀꯖꯤꯟ ꯑꯗꯨ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯒꯠꯂꯛꯄ ꯁꯤꯡꯖꯪ ꯑꯗꯨꯁꯨ ꯍꯦꯡꯒꯤ ꯅꯥꯀꯟꯗ ꯇꯥꯔꯛꯈꯤ ꯄꯥꯔꯀꯤꯡ ꯂꯣꯠ ꯑꯗꯨꯗ ꯍꯦꯡ ꯑꯃꯗꯤ ꯀꯖꯤꯟꯁꯤꯡ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤ ꯀꯥꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯦꯂꯥꯔꯝ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯈꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯃꯊꯪꯒꯤ एपिसोडꯇ अमुक वारी तामिनरसी अखोइगी एपिसोड असे कमदौइ हाइबदु अखोइदा खंगहनबिरउ वारी लोइबा फाउ ताबिबगिदमक्ता मयामबु अमुक हना थागतचरी।